Hello everyone. I isase akhoi dharma gi scholar di natte adugo masi dharma gi maramda ai gi oiba mot ma chamtang thamjage na ai share tawjarakani akhoi gi hindu na akhoi gi kari haita gita da or maitai na akhoi gi puya da Christian na Bible da akhoi Muslim na Quran da irammiba wahi khudimak akhoi gi dharma gi oiba haibiramba ibiramba takpiramba khudimакse ꯑꯩꯈꯣꯏꯅ ꯆꯥꯝꯃꯗꯨ ꯉꯥꯛꯅ ꯆꯠꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯉꯝꯗꯦ ꯆꯥꯝꯃꯗ ꯆꯥꯝꯃ ꯉꯥꯛꯅ ꯆꯠꯄ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯈꯖꯤꯛ ꯈꯔꯥꯛ ꯁꯦ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯦꯗꯖꯁꯃꯦꯟ ꯇꯧꯕ ꯑꯃ ꯆꯪꯕ꯭ꯔꯥꯅ ꯑꯩ ꯈꯜꯂꯦꯕ ꯑꯩꯒꯤ ꯙꯔꯃꯕꯨ ꯐꯖꯅꯕ ꯂꯥꯛꯅꯕꯗ ꯃꯤꯒꯤ ꯙꯔꯃ ꯍꯨꯜꯂꯒꯩꯗꯧꯔꯨꯅꯤ ꯃꯤꯒꯤ ꯙꯔꯃꯗꯨ masana pamna chachaba ngakani ai maitei kanagumba amatana ai maitei haibase sidagi ai dharma olanba natraga ai topa jati da onbagi wafam su leite olanba su ngamoi yamna nuksijaba ai su aigi maitei dharma sang nuksijai ado ngasi kari haitare miyoiba samasida ai aigi community sida hen important bisana rakpasina maram oiraga atopa jati bu hanthana yengbagi wakhalon amasum lakpasi uba haitare ko masi amna nungaite maramdi karigino haiba matamda aigi ipa ipuna thambiramiba chatlamiba aikogi lining laison duguneba masawa ba koina ngasi follow tawraga sasarisi aduna ai ama pharaba maitai ama phani maitai ama phari haineba as adui maitai du dong phagrena aduga muslim ama haitare ne koi kanagumba mioi ma muslim da islam dharma satpa ama da ama phaba thabak tawraba mabuk mapa yam phaba ing tappa aphaba mioi mo eraga di akhoi asadugi muslim du di adugi pahan du di phagre da ko haine aduna aina aigi dharma si aigi jati si aigi community si miyam gi mangda phana uhan ge izat tawhan ge hai taraga di ai se hana phaba mathau ta na khalle ai phatra di aigi jati su singdani ai pharaga di aigi jati su adum asama tanda miyamna izat tobirakani nusibirakani aduna aina haizening badi atopa jati da hanthana khalaga aigi jati na wangi hebi aroi aigi jati wanghan gi haragadi ai hana phaba darka lai ai pharadi aigi jati du mangani ai pharadi aigi jati bu myamni kai khumnagani aduna aina satliba jat isai saki dharma se chena ngakna satpa ngamba mathok tai adubu dharma khudimakta tambibadi nuksiba amaga kai haitare nuksi chanana leimino haidana adum tambiramgani ai thajai atopa jati ama hulaga atopa community ama hulaga atopa dharma ama hulaga kaidongmaida aigi dharma na phare haidana di islam dharma da su takpiram loi maitai da su taamoi hindu da su christian da su taamoi aduna ai khui community aigi jati mayam na respect hon gi haita ga di respect hon na bo wahi wata wangang sangang ai khui haibu mathuk tai thank you very much